Jiribanggi relic camda angang nupa macha ama thauri yanduna laikhidre akupa marol ngaiminase. Arambai tengogi Robin mangangna wafam khara thamlak limadude nupi macha amada phattaba tawroi haiduna maitai nupa macha mangabu social media da maitai mayam sangduna character assassinate tawbikiba izat manghankiba singadu juvenile court na maral amata laite haiduna thadokre mi amagi punsibu sumi lali khangdana karebnaba hatoknaba se maitai na prithvi da number 1 taraga leirabane masi aikhoida su thopayai any kanagumba mi amada su hekta thopayai sumi lali khangdana aikhoi masal khakta da sumaina tawbase maru phangna muthatpa ama darka yam thuna tare haina Robin mangana thamlakle UKNA United Kuki National Army gi sel gi demand da Sursanpur miyam penadre public boycott tawragani haikre sahi aniga tangkha helaba Manipur gi irang sida aswaraba miyamda nansu da leiraba UKNA na misamna puba thangba ngamloidaba sel gi demand tawbasi laibak thibani aikhoi bu ngakpi gani leiraba singna aikhoi da onsillaga sabani UKNA na private school amadi lakh ahum gi demand tawrakhi amasung karigumba demand adu pidaba taraga di ahakpa cherak pigani haike amasung demand letter adubu social media da viral oihale haibagi damak apology oina ahenba sanfam amasu punishment oina pigadabani haike UKNA na thawong asibu yanindaba phongdoktuna miyamna UKNA bu gangster parasite feeding on the sweat of their own people haina pendaba phongdokre nakalamromda UKNA na Kuki society kharada lakh manga gi demand letter amasu viral oikre thawong asi lan asina maram oiraga awasai theng khangliba Kuki miyambu awabada awaba pibane UKNA asi ningtamlan minate makhodi miyamdagi phongna huranba organization ne haike school college samade miyambu mahai tambiriba singda asumna tawbase makhoi bungak senbigani hairiba miduna onsillaga sabani haike UKNA hairiba militant group asibu amade makhoigi asigumba network asibu akanba action lokhatbiyo amade boycott tawbiyo haina government da appeal tawkhre hare asumna lange saithengna warba asida makhoibu selgi demand da makhoibu manungda amu otpibasi khangba ngamdre haina Kuki praja miyamna phongdorakre Security the khut tharakpada yengduna leiroi haina Rims ki maikaidagi thamlakre Rims ki pediatric emergency unit da report ta case poirengan bi kobi patient amagi apopona security singla sathakiba thawong usitaba amadi uniform ki collar paiduna sathakiba thawong adu Rims authority ki maikaidagi akanba mongda yaningdaba phongdokre Rims ki media cell na thadorpa zerol amagi matungin security person aduna kiyugi niyam ngak na satnaba hairubada poirengan bigi apopona satharakiba thawong usitaba thawong aduna Rims ki niyam sumna pangthokliba thabakta akaiba piba khakta natana sarangnaba environment amadi mathau tawriba doctor singda nungaitaba thokhale laibak fawadagi ahenba security ki staff sangsinduna phiba madu control tawba ngamhore madugi damak security singbu thagatle masigumba security staff amadi medical profession da leiriba singda khut tharakpa amadi thawai usilakta basing Rims authority nutumina laisinduna leiroi haina suphongdorakle Election naksilakpadagi Bihar da sel gi isau thokle lengak pairiba singna vote phangnaba miyam gi tax money lana sizinarabra haina hangnarakle Bihar da lakadoriba sahi asigi aroiba matamda pangthokadoriba mikhal asi naksilakpaga iroinana Nitish Kumar gi lengak na tongan ba makhal gi welfare scheme kya nauna paikhatuna state adugi miyamna thajabagi wangmada yamlaba sanpham kya ge kanaba nauna phangba ngamle mikhal maya naksilakpa sida Nitish Kumar na lusingba NDA gi lenga asina lakadoriba mikhal asida mai paknabagi dama voter singi puning sumhatnaba tongan ba welfare scheme kya paikhatuna miyamdagi khongatkhiba yamlaba tax money aduna niyam lana sizinarabra haina lebak miyamna hangnarakle charliba sahi asigi me thadagi hawduna ngasi phawba Bihar state lengakna tongan ba anoba welfare scheme kya nauna lepa laitana lauthokle makhoising adugi manungda yum amana tha amagi unit chamaga kunga manga electricity lemna sizinaba yaba kutir jyoti yosna gi makhada state aduda leiriba below poverty line gi makhada leiriba imung manung singna masagi yumgi mathakta lemna solar installation tawbagi khodong chaba piba state lengaki thabak lobada nupi oibisingda sada 35 ki reservation thamduna nupi oibisingbu thabak pigani haina laukthokiba social security pension gi senpham hana lupa samri oiramba adu lupa lising amaga samada nauna hengatkhiba Bihar Youth Commission semba wasagi sahi 19 gi 19 phawbugi manungda leba inkhalakliba intern tawriba mahiroi singna thada lupa lising maridagi lupa lising taruk phawba pigani haina laukthokiba tourism gi lamda hojik leiriba Punaura Dham Janki Mandir bu punna lupa crore
882.87 नौना थाददुना सेंगतकनी हाइना लाउथोखिबा तोंगान स्टेटसिंगदा हिंगननबगिदमक्ता थबक तौरिबा बिहारी सिंगना मसागी मयुमदा लाखो मतमदा लेंगाकी माइकैदगी मतेंग पीबा असिदा नतना ngarang Prime Minister Narendra Modi na Bihar Mukhyamantri Mahila Rozgar Yojana gi makhada state aduda leiba yumgi nupi lakh humudra mangada lupa lising tarage senpham masa ge account da hapkiba asina singba kya yauri laiba asida pangthopa mikhal singda state aduda paliba lengak singna election maya naksilakpa matamda tongan ba welfare scheme kya laukthokpana singba thorang kya paikhatpa se anawba ma natre miyam wana sujanomjaduna lengak ka kiba miyam gi tax money sing adu lengak pairiba singna mikhal gi matamda voters singe puning subanna bagi damakta an message na para haiba lebak miyam na ngasi di sound hangnarakle lambi gi sanna kanglon thamlakle thasigi kunthra irabode numita pangthokkodaba state level irabode gi lila sing khona khongda laiba irabat squada sangot sagatpagi thabak chathagadabana chathoksin tawriba lambi da athengbu khara laigani hairi assembly gate number 1 dagi lila sing khona khong crossing phawbada lairiba median gi makha thangba lambi amadi lila sing khona khong dagi watham lerak crossing phawbada lairiba median gi nongpok thangba sarukta miyamna chathoksin tawbada athengba laigani hairiba lambi sing asigi awang thangba amadi nongsuk thangba saruk singda two way road onthokuna maikai animaki gari sing chathoksin tawgani hairiba chana kanglon ase ngasi dagi thauram pangthokpa loidriba phawba chanagani haina traffic control police wing gi SP Sipang Cecilia Sopemalana thadorpa cherolamna khanghalakle Kakching da ahanba Kakching Night Plaza 2025 pangthokre Kakching Bazaar Business Welfare Association amade nahasing ge khongthang Kakching na punna sinduna ngarang numidang Kakching kaithel da leiba ibudo nauhaloi mamangda ahanba Kakching Night Plaza 2025 ki thoram pangthokre ahanba Kakching Night Plaza 2025 adu haudokpagi thoram da Senior Citizen Forum Kakching ge President ex Minister Nomaithem Nimaina chief guest KBBWA gi President Jengkhong Kakching PS ki OC Phairojam Priyobarta amade NK Kakching gi President Rabi Mayang Lambamna guest of honor sing oiki ngarang pangthokiba ahanba Kakching Night Plaza aduda acha athak amadi atai polam sing yonba stall kaya hangna duna miyamna lainakhi thauramada da naha singi khongthang Kakching gi convener Mayang Lambam mani yaimana phongdorapada Kakching town asibu hena sakhotpa oinaba amadi lamdam asigi miyamna yamna pamnariba Kakching gi oiba acha athak sing polam sing haibadi Kakching bora kabok hingtot soibum amadi atai polam sing Kakching gi khutsa haiba singna puthoksabu polam sing amadi relic camp singda singja phamloduna lairiba IDP singna puthokpa polam sing yokhatnabagi pandamda Kakching Night Plaza asi pangthokpa hobani haikhe Makut lengluba angang ani phare hare semjun sajanba sutigi order thopagi mayokta school education directorate na complaint torpagi matungena police na juvenile oriba nupa masa ani pharaga JJ board ta puthoklaba matung observation home da thamle hare Nongmaiga konana ani fare police control room na ngarang thorokpa serol amada KCP noyon ge kadar ani fare mokhoidagi magazine da konaba .32 gi pistol ama mobile phone ani fangle haide faraba singde lelong turel ahan bi mathak lekai dege MG Mujibur Rahman sahi ni phugamare amasung naurem lekai liwa lambi imoino leraktagi Soren Sangbam Bungsa Elas winner ni haide Rims ta laikhidrabi manjugi wathok manungda loisenanaba yaitong khamdongba khrana khut thingzilabra haina thamlakhre angang unabagi damak thasigi tara tarukta Rims hospital da admit toroklaba matung thasigi kunda masanupi ama Siramle section da phanglaga delivery room dagi wata thoraktuna masage mabuk lamlaba matung numit aduge nungthil pungbanga makhai khara helakpada postpartum hemorrhage tawrakle haraduna amukhana operation tawraba matungda ICU da thamlakpada mathangi numit thasigi kunga mathogi ayuk anganbada pung ahum makhairom tarakpada doctor na laitre haiduna pau pirakhibili longsajing awang lekai degi nong thongbam ningol sing subam ongbi manju sahi kuthraga taruk mapuroiba CS Nirangi misigi matang da lebak wathok perakhiba phiba masilak sinana bagi damak masak naiba yaitong khamdong ba kharana khut thingjilaktuna honaраklabra haibagi wahang hangnaраklei thogdo asi thokibadagi makhatana oirakpa phibam sing yengsenduna lakhro matung ngarang lamphel PS na thogdo asi matangda unnatural death ki case ama number 18 of 2025 under section 194 BNS Act 2023 resa tawduna lokhatkibane singsubam ongbi manjuna thasi kungamathoi ayuk anganbada Rims ki ICU da laikidrabaso police ki maikaidagi suwo moto da case lokhalakidabane phibam asidagi thasigi kungamanga da laikidrabigi mapuroibana complainant oiduna police station asida
Sena ani panba complaint report ama file tawduna thodo asida senaba doctor amasung mahaki subordinate doctor ani yauna atai mio singki mathakta loge oiba thabak sing lakhot biu haijakibane complaint adu thasi kunga manga da police station da satuna submit tawbadagi nahan makai shu moto da case lokalamdrabasu police na complaint report adu phangbadagi case ama lokhotnaba mathau taba formality punamak loisil lurabane adubo police ta complaint report khusinarabasu aduga police ki maikaidagi su lokhotpam tokpa thabak sing lokhotpa hawraklabasu taseng namuk thawdo asigi matangda loge matungina police tip case lokhot hangadra natraga lokhot haloidra haibagi matangda wafam ani thorakpadagi September 25 2025 aduda police na official oina case ama register tawba ngamkhide haire numit asitagi hawruduna laikhidrabi manjugi thawdo asigi matangda leba wathok oirakliba phibam asigi manungda yasinanaba yaitong khamdongba kharana khut thinjilaktuna honarakle haibagi mami taba hawrakrabane adumoinamak September 26 nungthil pung ahomakai phawbagi mamangda thasi kunga manga da police ta submit toramba complaint report aduga mari lenana amuk hanna police station da satuna case lokhatnaba hajarubadagi arang nungthil PS asina case ama lokhalakibane adubu CS manjuna thasi kunga mathogi ayu anganbada laikhidraba matung mathangi numit thasi kuni thoidagi mahaki hangsang rims ki mirel sangda thamlakpa haujuk numit taruk ni sujilaklabane adubu matam chana complaint report file tawdabadagi nahan khaktamak tawraga case na ngarang lokhalabasu asi phawba mahaki hangsang case asiga mari lenana postmortem examination tawkhidre maramasina mahak laikhidabagi watho asi makhata namana manilna hendana manungda loisinanaba leptana honrakpagi mami tari ngarang numita athengba phawbadadi laikhidrabagi hangsang kari numita case asiga mari lenana postmortem examination tawbadagi haiba khangba ngamdribani hairi drug purakpa driver pharaga drug ki mapuna phadabagi chanabi lairibasi thadoksi haina el thambal sanana phongdorakre Manipur gi NFB amadi Nagaland sector gi CRPF ki kangbuna thasigi kungamari da khurai konsam laikai dagi maisnam gi chandra sahi kuntrani pandu maya ka bachinjak kaya ga loinana phaki ba du thagatli lamdamasida drug phabagi khongjang leptana sangsilakle adu drug puramba driver pharaga drug ki mapubuna puthokpa ngamdaba phaba ngamdabagi chanabi ama lairiba se thadoksi gi chandraga satminaram liba drug cartel sing athubada phadragadi akanba khongjang sangsilagani haina khurai konsam laikai aponba nupi lup nipan gi maira gi secretary laisam ongbi thambal sanana phongdokre wafamasi khurai sajor laikai gi uttarayan theater da maira paibi lup nipana senduna sathakiba wakat khongjang da phongdokhibane thambal sanana makha taraduna khurai konsam laikai aponba nupi lup nipana lamdamasida mayai ka bachinjak thingwagi khongjang ase mamang thaktagi hauna changsenduna lakpane khurai konsam laikai ne koliba mafam singda mayai ka bachinjak yolamba kya phaduna warakpasu laikre handak khurai konsam laikai dagi maisnam gi chandra koba miyoi ama masing yamlaba drak konana phakhiba se lupna thagale mama mapagi phijigi mani oigadoriba amade iramda masigi tunggi yumbire oigadoriba naha kya ngasidagi mayai ka bachinjak ki langda thuduna nongma nongmagi thawai maksilakle mayai ka bachinjak na haksang manghanbata natana thawdo wathok kya gi maru hulli tunggi masang oiba khunai amagi damak mayai ka bachinjak ase lamda masigi nupi oibi singna mapung oiba thawdang lauduna laikai laikai gi oina thinglase Security Force na mayai ka bachinjak kalona na phakiba gi chandraga satminariba drug cartel sing atuba matamda phagadabane Manipur da drug puramba miyoi kya phakiba laikre adabu drug ki mapu oiriba maru oiba miyoi adu dileba miyamda phaduna puthopa ude khunai asibu mangnabu selliba drug lalonba sing phabiyo atuba matamda gi chandraga satminariba drug cartel sing phadragadi akanba khongjang sangsinnaba sem sare haike Isauna sokhalaba state singda athoba matamda PM Kisan gi installment phangalagani haina phongdokre Union Agriculture Minister Shibara Chauhana isauna sokhalaba state singda athoba matamda PM Kisan gi installment phangalagani haina phongdokre Union Minister na hai PM Kisan gi installment asi isauna amasung singning khaibagi thodok kayana sokhalaba state singi lomi singda ahanbo oina priority pidana phangangani isauna sokhalaba Punjab Himachal Pradesh amadi Uttarakhand singba state singi lomi singda kunmathoi suba Pradhan Mantri Kisan Samman Nidhi PM Kisan scheme gi installment asi sahi asigi December tha phawbu ki manungda phangangani haikiba wafam ase Union Agriculture Minister Shibara Chauhana scheme asigi makhada laiba asigi lomi lakh kun ga tareta lupa lising ani ani gi tengbang yen thokpada phongdokhibane
Congressna mayamdagi lot tawbugi khudongchaba amata lemna thakide haina Narendra Modi na phongdorakhle. Prime Minister Narendra Modi na ngarang Congress Party bu mara siratuna leba asida leiriba mayamdagi lot tawbugi thabak thauramsingda lemna amata thakide haina mara siratuna income yamna lejadaba category ki kanglo phawbada tax khongat ki haina miyamgi oiba mifam amada phongdokhe. Odisha gi Jarsugudada pangthokpa namoyu samabeb thoramda mafam adugi miyambu Congress amsung party asiga satminaba atopa party singdagi section laibiyo makoina sel khongkatpagi thabaksing adu munna khangjilu haike. Modi na makha tarduna sahi amada lupa lakh anigi income laiba miyoi amadagi phawba tax khongkatpa ngamkhe. Adu BJP lengak na hojik sahi amada lupa lakh tarani thoi phawbugi manungda sel tanba ngamjaba singi mathakta income tax amata lawdanaba kalon semkhrabane. Congress na center da BJP lengak sairaduna GST regime semdokpagi khongthang adubu aranbani haina phongdorakle. Madugi ona tainabada BJP lengak na dimiyamda sading tawbagi sang adu hantahanaba mateng piri. Himachal Pradesh da lairiba Congress lengak na center dagi cement ki mamal hantarakpa matamda makhoigi oiba tax hapsinduna miyamdagi lut tawri. Lebak sinba thungna BJP lengak na GST gi sang asi hantarakpadagi potsagi mamal hantarakpani. Adubu asigumba misamsingna kanaba phangataba khongthang asibu Congress na pamkhide. GST Council na handakta tax ki sang asi sang mana hanaba ngamnanaba sada manga amadi sada taranipan gi system ani thamba ngamle. Anobo racing asi thasagi kungani thoidagi chanaba haukrabane. Odisha da double engine lengak na hana leramba phibamdagi saokhre khongjal adu hengal agani haina miyamda thajaba pikhi.